ꯗꯣꯅꯦꯁꯟ ꯇꯧꯖꯕ ꯅꯠꯇꯦ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯎꯕꯒ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯦꯡꯕꯨꯗꯒꯤ ꯑꯩꯈꯣꯏ ꯆꯦꯡ ꯀꯣꯠꯅꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯩꯗꯒꯤ ꯐꯧ ꯈꯥꯏꯅꯔꯒ ꯉꯝꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯏꯆꯥꯁꯤꯡꯒꯤꯅ ꯑꯗꯨꯒ ꯃꯈꯥ lamdam tamna leirabashu nangbu nungshire ma lamdam tamna leirabashu nangbu nungshire ma ima gumbi kana leite mafam khuding malinda na hom sunlakpani naganu da aibu thawai oirebi hoi ma ima manipur hoi ma ima manipur thawai oirebi thawai kaya pontha poi khi imagi ngam khai kan bada kanduna wai sinduna thauna piri pangal poi ri na cha ai khoi gi na shishu nijari aishu na famdagi na chana mingcha timagi purap tu na khulang laman singjage hoi ma ima manipur hoi ma ima manipur hoi ma ima Manipurgi nahajingsina akhoi ngasi akhoina isajing haitare akhoi isajingsigidamukta akhoina mayamdagi donation tawjaba nate hek ubaga akhoi video je hek ubaga khudakta akhoi masen chengbudagi akhoi cheng kotnaraga adagi akhoi kaidagi fau khainaraga ngamjabado adudo oina mateng pangudi isajingina aduga makha tarakpadu isajingi oini akhoi laksari bayu singina achauba thadang logani aduga any dakal akhoi ngasi moi parents kai ga wari samse adu tare matam chukta lepkani aduga miyamna ju akhoi laksari sumaina lakpiu tare khudi kaungam daba oi jage malem imagi mafam da mukhanna lak jage hoi ma ima manipur hoi ma ima akhoi hujikse maram ko akhoi hujik leise ado hujikse akhoi na hangodo lambi je thingjalak ko maram oiraga thengkong ga akhoi isajing unna matamda ado kitang lambi je risky leiba ado risky leise akhoi ki sennaw jina akhoi hujik lambi chapta jida akhoi ko isile naw moina akhoi guide tawga sakti ado isigi damta isi tu kaniya letna guide tawga isile hansi
ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯩꯇꯩ ꯄꯣꯛꯄꯤꯅ